ꯂꯣꯏ ꯆꯥꯊꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯉꯣꯟꯗ ꯈꯤꯇꯪ ꯂꯦꯝꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅꯤ ꯀꯩꯗꯧꯕꯁꯦ ꯂꯣꯏꯔꯦ ꯃꯨꯛꯕꯥꯡ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯕꯣꯔꯤ ꯃꯔꯣꯏ ꯕꯣꯔꯤ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯔꯣꯀꯣꯂꯤ ꯉꯧꯕ ꯂꯩꯔꯦ ꯁꯂꯥꯠ ꯌꯥꯎꯔꯦ ꯕꯣꯔꯥꯁꯨ ꯌꯥꯎꯔꯦ ꯆꯥꯔꯨꯔꯁꯤ ꯍꯥꯏꯈ꯭ꯔꯕ ꯏꯟꯖꯥꯡ ꯊꯤꯕꯤꯒ ꯕꯣꯔꯤ ꯆꯥꯒꯦ ꯑꯁ ꯃꯍꯤꯒ ꯑꯣꯠ ꯇꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯅ ꯊꯣꯡꯕꯅꯦ ꯊꯣꯡꯅꯤ ꯃꯍꯥꯎ ꯌꯦꯡꯒꯦꯅ ꯃꯥꯗꯤ ꯃꯥꯜꯂꯦ ꯆꯥꯅꯤꯡꯉꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯇꯧꯕꯅꯦ ꯕꯣꯔꯥꯁꯨ ꯌꯥꯝ ꯆꯥꯔꯦ ꯁꯤ ꯍꯥꯎꯕ꯭ꯔꯅꯦ ꯑꯉꯧꯕꯅꯦ ꯍꯥꯎꯕꯅꯤꯉꯣ ꯍꯥꯎꯋꯦ ꯑꯉꯧꯕ ꯍꯥꯎꯋꯦ ꯁꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯣꯀꯣꯂꯤ ꯆꯦꯟ ꯇꯧꯗ꯭ꯔꯥ ꯄꯤꯕ꯭ꯔꯥ ꯀꯣꯟ ꯇꯧ ꯑꯂꯨ ꯑꯉꯥꯡꯕ ꯉꯧꯕꯅꯦ ꯑꯂꯨ ꯑꯉꯥꯡꯕ ꯉꯧꯕ ꯍꯥꯏꯔꯛꯇꯦ ꯀꯩꯕ ꯑꯂꯨ ꯑꯉꯥꯡꯕ ꯉꯧꯕꯅꯦ ꯍꯥꯏꯔꯛꯇꯦꯕ ꯉꯥꯄꯅꯦ ꯃꯦꯠꯄ꯭ꯔꯥ ꯍꯨꯏ ꯈꯣꯡꯉꯦ Teespestaartje.
好的是。我不我刚才也说啥？我不行，还好的。叫我吧。我又不稍微还不。不米呀，有点没有。不要过来。一个。Viene para allá, ¿verdad? Chán thôi chạy đi hầu rồi. Voilà, ça, le grain. Lâche-toi. Mình ra gà rồi. Hả? Boyayım da bu. Ay mà. Vâng. Hai à? Vào kinh chế rồi. Mì lô xí.
ꯂꯣꯏ ꯐꯥꯎ ꯌꯨꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ